ꯑꯁ ꯀꯔꯤꯅꯣꯍꯦ ꯍꯟꯗꯛꯀꯤ ꯅꯨꯡꯁꯥ ꯈꯨꯁꯥꯁꯤꯗꯤ ꯀꯃꯥꯏꯅ ꯍꯤꯡꯗꯣꯔꯤ ꯑꯩꯈꯣꯏꯗꯤ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯑꯦꯁꯤ ꯍꯥꯞꯄ ꯍꯣꯇꯦꯜ ꯑꯃ ꯂꯩꯔꯦ ꯍꯥꯏꯇꯥꯏꯅꯦ ꯃꯣꯏꯒꯤ ꯑꯦꯁꯤꯗꯣ ꯀꯌꯥꯃꯨꯛ ꯏꯪꯖꯥꯠꯅꯣ ꯆꯠꯂ ꯌꯦꯡꯉꯨꯁꯤꯔꯣ ꯌꯥꯏ ꯇꯥꯆꯧ ꯑꯦꯁꯤꯗꯣ ꯐꯅꯗꯤ ꯏꯪꯉꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯍꯣꯇꯦꯜꯅꯤꯅ ꯀꯩꯅꯣ ꯈꯔ ꯆꯥꯂꯛꯑꯁꯦ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯑꯦꯁꯤꯗꯣ ꯑꯝꯇ ꯇꯤꯛꯈꯥꯏꯔꯨꯁꯤ ꯂꯥꯎ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯑꯦꯁꯤꯁꯤꯕꯨ ꯈꯤꯇꯪ ꯂꯩꯈꯠꯄ ꯌꯥꯔꯤꯕꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯦꯁꯤ ꯊꯥꯕ ꯀꯥꯁꯤꯗ ꯉꯥꯛꯇꯪ ꯂꯩꯒꯦꯅ ꯂꯥꯛꯄꯅꯦ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯋꯥꯔꯧ ꯈꯣꯔꯧꯕ ꯍꯥꯏꯕꯕꯨ ꯑꯦꯁꯤ ꯊꯥꯔꯤꯕꯁꯦ ꯑꯆꯥ ꯑꯊꯛ ꯑꯣꯔꯗꯔ ꯇꯧꯅꯕꯅꯦ ꯆꯥꯅ ꯊꯛꯅꯕꯗꯤ ꯂꯧꯗꯅ ꯆꯨꯝꯅ ꯁꯨꯝ ꯐꯝꯕꯒꯤ ꯑꯣꯏꯔꯗꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯑꯩ ꯑꯦꯁꯤ ꯊꯥꯖꯔꯒꯦ ꯅꯠꯇꯦ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯁꯤꯗ ꯌꯦꯟ ꯊꯣꯡꯕꯒ ꯆꯥꯛꯀ ꯂꯧꯒꯦ ꯇꯧꯕꯅꯦ ꯑꯗꯨ ꯆꯥꯔꯤꯉꯩꯗꯅꯦ ꯅꯨꯡꯉꯥꯏꯅ ꯑꯦꯁꯤꯁꯤꯗ ꯐꯝꯒꯦ ꯑꯗꯨꯗꯤ ꯌꯥꯏꯗꯅ ꯌꯥꯏ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯑꯊꯤꯡꯕ ꯂꯩꯇꯦ ꯌꯦꯟ ꯊꯣꯡꯕꯒ ꯆꯥꯛꯀ ꯂꯧꯔꯒꯗꯤꯅꯦ ꯑꯦꯁꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯐꯝꯕꯤꯌꯨ ꯑꯩ ꯈꯔꯒ ꯂꯩꯈꯠꯆꯔꯛꯀꯦ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯃꯤꯁꯤꯡꯁꯦ ꯀꯔꯤꯝꯇꯗꯤ ꯂꯩꯅꯤꯡꯗꯅ ꯑꯩꯒꯤ ꯍꯣꯇꯦꯜꯁꯤꯗ ꯁꯨꯝ ꯐꯝꯃ ꯂꯩꯕ ꯃꯗꯨꯒꯤ ꯇꯧꯖꯕꯅꯦ ꯌꯥꯏꯗ ꯆꯥꯛꯁꯨ ꯄꯨꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯐꯝꯖꯔꯒꯦ ꯐꯅꯤ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯒꯦ ꯊꯣꯡꯕ ꯊꯥꯛꯄ ꯑꯃꯠꯇ ꯂꯣꯏꯗ꯭ꯔꯤꯕꯣ ꯁꯣꯝꯗꯅ ꯀꯁꯇꯃꯔ ꯂꯥꯛꯑꯦ ꯅꯨꯡꯁꯥ ꯁꯥꯔꯗꯤ ꯀꯁꯇꯃꯔ ꯃꯌꯥꯝ ꯑꯃ ꯑꯦꯁꯤ ꯇꯤꯛꯄ ꯂꯥꯛꯑꯅꯤꯁꯤ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯁꯨꯝ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯗꯨꯕꯣ ꯇꯥꯆꯧ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩ ꯁꯦꯝ ꯁꯥꯕꯕꯨꯗꯤ ꯂꯣꯏꯅ ꯂꯣꯏꯔꯕꯅꯦ ꯑꯗꯨꯗ ꯁꯥꯒꯠꯂꯛꯄꯁꯤꯗ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯩꯁꯨ ꯑꯦꯁꯤꯗꯣ ꯉꯥꯛꯇ ꯇꯤꯛꯎꯒꯦꯕ ꯆꯥꯛꯈꯨꯝ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯕꯁꯦ ꯁꯨꯝ ꯏꯁꯥꯁꯤ ꯌꯥꯝ ꯁꯥꯒꯠꯂꯛꯑꯦ ꯀꯔꯤ ꯅꯪꯁꯨ ꯑꯦꯁꯤꯗ ꯇꯤꯛꯀꯦꯕ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪ ꯑꯦꯁꯤꯗ ꯇꯤꯛꯎꯔꯣ ꯆꯥꯛꯈꯨꯝꯁꯤꯅ ꯑꯩꯅ ꯄꯥꯅꯍꯧꯔꯒꯦ ꯌꯥꯔꯕ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯇꯥꯆꯧ ꯌꯥꯅꯤ ꯑꯩ ꯑꯦꯁꯤꯒ ꯑꯝꯇ ꯇꯤꯛꯆꯔꯔꯣꯏ ꯆꯥꯛꯈꯨꯝꯗ ꯁꯨꯝ ꯂꯩꯖꯔꯒꯦ ꯇꯁ ꯀꯝꯗꯧꯏ ꯂꯥꯏꯔꯕ ꯃꯌꯥꯝꯁꯦ ꯑꯦꯁꯤꯗꯤ ꯇꯤꯛꯅꯤꯡꯕꯅꯤꯅ ꯆꯥꯛ ꯆꯥꯅꯤꯡꯉꯤ ꯈꯪꯉꯤ ꯆꯥꯅꯤꯡꯗꯦ ꯈꯪꯗꯦ ꯑꯗꯨꯝ ꯂꯩꯔꯒ ꯆꯥꯔꯦꯗꯅ ꯐꯩ ꯈꯪꯉꯤ ꯍꯌꯦꯡꯁꯨ ꯅꯨꯡꯁꯥ ꯌꯥꯝ ꯀꯟꯅ ꯁꯥꯅꯦꯕ ꯑꯩꯒꯤ ꯆꯥꯛꯀꯤ ꯃꯃꯜꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯇꯥꯡꯅ ꯌꯣꯡꯁꯤꯟꯒꯦ ꯌꯦꯡꯉꯨ ꯃꯈꯣꯏ ꯑꯦꯁꯤ ꯇꯤꯛꯅꯤꯡꯕꯒꯤ ꯃꯌꯥꯅꯅꯦ ꯇꯥꯡꯉꯁꯨ ꯇꯥꯡꯅ ꯂꯩꯗꯣꯏꯅꯤ ꯇꯥꯆꯧ ꯑꯆꯥ ꯑꯊꯛꯁꯨ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯒꯦ ꯅꯪ ꯒ꯭ꯌꯥꯁ ꯃꯨꯠꯊꯠꯂꯦꯀꯣ ꯊꯣꯡ ꯊꯣꯡꯅꯥꯎꯒ ꯂꯣꯏ ꯂꯣꯟꯁꯤꯜꯂꯝꯃꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯇꯥꯆꯧ ꯑꯩ ꯂꯣꯏ ꯂꯣꯟꯁꯤꯜꯂꯝꯃꯕꯅꯦ ꯒ꯭ꯌꯥꯁꯁꯨ ꯃꯨꯠꯊꯠꯄ꯭ꯔꯥꯅ ꯆꯦꯛ ꯇꯧꯔꯝꯃꯦ ꯐꯔꯦ ꯆꯠꯂꯣ ꯑꯗꯨ ꯅꯪ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯎꯀꯣ ꯉꯁꯤꯁꯨ ꯅꯪ ꯌꯥꯝ ꯊꯦꯡꯅ ꯂꯥꯛꯏ ꯀꯁꯇꯃꯔꯅ ꯍꯥꯟꯅ ꯂꯥꯛꯑꯒ ꯉꯥꯏꯍꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯥꯟꯅ ꯂꯥꯛꯑꯒ ꯀꯁꯇꯃꯔ ꯉꯥꯏꯒꯗꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡꯗꯤ ꯉꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯉꯟꯇꯥ ꯂꯥꯛꯑꯣ ꯐꯩ ꯇꯥꯆꯧ ꯑꯩ ꯌꯥꯔꯤꯈꯩ ꯉꯟꯅꯕ ꯂꯥꯛꯆꯒꯦ ꯑꯣ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯦ ꯄꯥꯕꯨꯡ ꯍꯜꯂꯛꯑꯕ ꯑꯩ ꯉꯁꯥꯏꯗꯤ ꯄꯥꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯦ ꯑꯧ ꯍꯜꯂꯦ ꯒꯥꯔꯤꯗꯣ ꯃꯊꯥꯡ ꯇꯣꯡꯉꯛꯄꯅꯤꯅꯅꯦ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯀꯔꯤꯅꯣ ꯅꯪ ꯑꯃꯝꯕꯁꯤꯗ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤꯁꯦ ꯏꯃꯨꯡꯗ ꯂꯩꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯄꯥꯕꯨꯡ ꯃꯅꯨꯡꯗ ꯂꯩꯕꯗꯣ ꯌꯥꯝ ꯁꯥꯏꯌꯦ ꯄꯥꯕꯨꯡꯗꯅꯦ ꯐꯦꯟꯂꯥ ꯅꯠꯇ꯭ꯔꯒ ꯀꯨꯂꯔ ꯑꯃ ꯂꯩꯁꯤꯔꯥꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯍꯣꯏꯒꯤꯗꯤ ꯀꯨꯂꯔ ꯂꯩꯌꯦ ꯐꯦꯟꯗꯣ ꯀꯌా ꯅꯨꯡꯉꯥꯏꯇꯦꯅ ꯀꯨꯂꯔ ꯑꯣꯏꯅ ꯂꯩꯔꯨꯔꯦ ꯏꯁꯤꯡꯒ ꯍꯥꯞꯄꯒ ꯃꯔꯤꯛ ꯈꯦꯛꯆꯤꯜꯂꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯏꯕꯨꯡꯉꯣ ꯃꯃꯜ ꯌꯥꯝꯂꯝꯒꯅꯤꯅꯦ ꯄꯥꯕꯨꯡꯗꯤ ꯀꯨꯂꯔꯗꯤ ꯂꯩꯕ ꯉꯝꯗꯧ ꯃꯥꯟꯗꯦꯕꯣ ꯍꯌꯦꯡꯁꯦ ꯄꯥꯕꯨꯡ ꯁꯦꯜ ꯈꯔ ꯐꯪꯉꯛꯄ ꯌꯥꯏ ꯇꯥꯆꯧꯗꯅꯦ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯒꯦ ꯍꯧꯖꯤꯛꯁꯦ ꯁꯥꯕꯁꯨ ꯌꯥꯝ ꯍꯦꯜꯂꯕꯅꯤꯅꯅꯦ ꯐꯦꯟ ꯑꯃꯗꯤ ꯄꯥꯕꯨꯡ ꯊꯧꯔꯥꯡ ꯇꯧꯒꯦꯀꯣ ꯀꯨꯂꯔꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯍꯥꯏꯕꯗꯨꯅꯤ ꯌꯥꯏꯗꯅ ꯌꯥꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯀꯨꯂꯔ ꯂꯩꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯗ ꯁꯨꯝ ꯌꯥꯝ ꯁꯥꯕꯗꯨꯗ ꯐꯦꯟ ꯑꯃꯗꯤ ꯂꯩꯁꯤꯔꯥꯅ ꯍꯥꯏꯕꯅꯤꯗ ꯑꯣ ꯐꯔꯦ ꯂꯩꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯣ ꯅꯪ ꯂꯥꯛꯑꯕ ꯐꯔꯦ ꯀꯩꯀꯩꯅꯣ ꯈꯔ ꯉꯧꯈꯠꯂꯣ ꯃꯤ ꯃꯌꯥꯝꯅꯦ ꯊꯕꯛ ꯆꯠꯂꯝꯗꯥꯏꯒꯤ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯑꯩꯈꯣꯏ ꯍꯣꯇꯦꯜꯒꯤ ꯑꯦꯁꯤꯁꯤꯗꯅꯦ ꯆꯥꯛ ꯆꯥꯕ ꯁꯣꯏ ꯂꯥꯛꯀꯅꯤ ꯉꯧꯕ ꯊꯣꯡꯕꯗꯣ ꯁꯠ ꯍꯧꯔꯣ ꯍꯣꯏ ꯇꯥꯆꯧ ꯌꯥꯅꯤ ꯍꯧꯖꯔꯒꯦ ꯑꯗꯣ ꯊꯕꯛꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ ꯊꯥꯅꯤ ꯁꯨꯔꯦ ꯇꯣꯂꯣꯞ ꯄꯤꯕꯤꯗꯕ ꯉꯁꯤꯗꯤ ꯇꯥꯆꯧꯅ ꯈꯔ ꯄꯤꯕꯤꯌꯨꯀꯣ ꯑꯩꯗꯣ ꯏꯆꯥ ꯅꯨꯄꯥꯒꯤ ꯐꯦꯟ ꯑꯃꯈꯛꯇ ꯂꯩꯕꯤꯒꯦ ꯇꯧꯕꯅꯦ ꯍꯟꯗꯛꯁꯤꯗꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏꯗꯣ ꯇꯥꯆꯧꯅ ꯉꯁꯤꯗꯤ ꯈꯤꯇꯪ ꯄꯤꯊꯣꯛꯄꯤꯌꯨꯀꯣ ꯍꯣꯏꯁꯦ ꯑꯗꯨ ꯋꯥꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤꯁꯦ ꯅꯪ ꯍꯧꯖꯤꯛꯅꯦ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯗꯨꯅ ꯇꯧꯔꯣ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯅꯦꯃꯤ ꯉꯥꯡꯗꯨꯅ ꯂꯩꯔꯅꯣꯕ ꯑꯣ ꯐꯔꯦ ꯇꯥꯆꯧ ꯍꯣꯔꯦꯟ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯒꯅꯦ ꯑꯗꯨꯗ ꯁꯥꯟꯅꯔꯁꯦ
하이로 그리 와는 낭가 사나지 아이보 하우직디 호텔에서 통 놀래버니네 야래 사나시 그리 와리노 따짜오 아이는 가사이 하자보도 아이기 똘롭 비토록듯이 다니 수래 야르가디 아이 똘롭도 ngasi 부자그러게 hꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝꯅ ꯁꯥꯕꯅꯤ나 ꯑꯩ ꯆꯥꯅꯨꯄꯥꯅ ꯐꯦꯟ ꯃꯆꯥ ꯑꯃꯇꯪ ꯂꯩꯕꯤꯌꯨ ꯍꯥꯏ ꯃꯗꯨ ꯈꯛꯇꯪ ꯂꯩꯒꯦ ꯇꯧꯕꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯇꯣꯂꯣꯞꯇꯣ ꯄꯤꯊꯣꯛꯄꯤꯔꯛꯑꯣ 얘라 그다이 똘롭노 타박나 수닝드리바 호텔드나 탱 모롬 라이바 라이트렉테 아이 셀감드 레테코 낭나 피데야 데하가네 아우들 빠짱와레 아두 파이고 에라 따짜오 ꯑꯗꯨꯃꯥꯏ ꯑꯃꯨꯛ ꯇꯧꯕꯤꯅꯨꯗ ꯂꯨꯄꯥ 500ꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯇꯥꯆꯧꯗ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯊꯥꯅꯤ ꯈꯨꯠꯁꯨꯃꯟꯗꯣ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤ ꯇꯥꯆꯧꯒꯤ ꯍꯣꯇꯦꯜꯁꯦ ꯄꯣꯠꯁꯨ ꯑꯗꯨꯝ ꯁꯤꯠꯂꯤꯕꯅꯤ ꯇꯥꯆꯧ ꯁꯦꯜ ꯂꯩꯇꯦꯗꯤ ꯍꯥꯏꯖꯟꯕꯤꯒꯅꯨ ꯑꯩꯒꯤ ꯇꯣꯂꯣꯞꯇꯣ ꯑꯗꯨ ꯈꯛꯇꯪ ꯄꯤꯊꯣꯛꯄꯤꯔꯣ ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯁꯨ ꯉꯟꯇꯥ ꯑꯗꯨꯝ ꯂꯥꯛꯆꯒꯦ 야리붕어 낭 락다수 야라니 아이 까나놈 티저러게 낭 타박 쿠탄두가네 세세 루파 짱와지 빠이그로 아두가네 낭이 똘롭도 마땅 카라 레글라오 아이 수원 비게니 핫게 하브네티고 ꯐꯔꯦ ꯐꯔꯦ ꯇꯥꯆꯧ ꯑꯩ ꯍꯣꯇꯦꯜꯗ ꯂꯩꯍꯟꯅꯤꯡꯗꯕꯅꯤꯅ ꯑꯩꯁꯨ ꯂꯩꯔꯔꯣꯏ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯇꯣꯂꯣꯞꯇꯣ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯆꯔꯒꯦ ꯀꯩꯅꯣꯝꯈꯛꯇ ꯍꯪꯖꯒꯦꯕ ꯁꯣꯝꯒꯤ ꯐꯦꯟꯁꯤꯕꯨ ꯀꯌꯥ ꯄꯤꯔꯤꯒꯦ ꯐꯦꯟꯁꯦ 스텐 야구시나 아홉가 짜뚝 라예 아두가 좀 너기 테이블 펜시나 아마가 짜뚝 라예 ꯑꯁ ꯃꯃꯜꯁꯤꯗꯤ ꯋꯥꯡꯉꯤꯍꯦ ꯑꯩꯗꯤ ꯁꯦꯜꯁꯨ ꯊꯣꯏꯗꯣꯛꯅ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯏꯆꯥꯅꯨꯄꯥꯅ ꯐꯦꯟ ꯄꯥꯝꯃꯦ ꯍꯥꯏꯗꯨꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯏꯁꯤꯗꯤ ꯃꯔꯨꯞ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗ ꯃꯪꯉ ꯂꯩꯗꯨꯕꯣ ꯐꯦꯟ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯂꯧꯕꯤꯌꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯤꯌꯦ ꯑꯩ ꯃꯔꯨꯞꯄꯨ ꯁꯛ ꯐꯖꯅ ꯈꯪꯉꯦ ꯑꯩꯈꯣꯏ ꯈꯨꯜꯗ ꯑꯦꯁꯤ ꯌꯥꯎꯕ ꯍꯣꯇꯦꯜꯗꯨꯗ ꯆꯥꯛ ꯊꯣꯡꯗꯥꯏꯅꯦ ꯏꯇꯥꯎꯕꯨꯗꯤ ꯆꯥꯛꯈꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯕꯅꯤꯅ ꯑꯩꯈꯣꯏ ꯈꯪꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯅꯗꯤ ꯏꯇꯥꯎꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ ꯍꯥꯏꯕꯤꯌꯨ ꯏꯇꯥꯎ ꯀꯔꯝꯕ ꯃꯈꯜꯒꯤ ꯐꯦꯟ ꯄꯥꯝꯕꯅꯣ ꯏꯇꯥꯎ ꯐꯦꯟꯁꯦ ꯃꯃꯜ ꯈꯪꯗꯣꯛꯀꯦꯅ ꯂꯥꯛꯄꯅꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯁꯦꯜ ꯑꯝꯇ ꯌꯥꯎꯗꯦꯗ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯃꯄꯨꯗꯨꯅ ꯑꯩꯒꯤ ꯇꯣꯂꯣꯞꯁꯨ ꯄꯤꯕꯤꯗꯦ ꯏꯆꯥꯅꯨꯄꯥꯗꯨꯅ ꯐꯦꯟ ꯑꯝꯇ ꯂꯩꯔꯛꯎ ꯁꯥꯕꯅ ꯌꯥꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯜ ꯈꯪꯗꯣꯛꯀꯦꯅ ꯆꯪꯉꯛꯄꯅꯦ ꯌꯥꯔꯦ ꯏꯇꯥꯎ ꯃꯃꯜꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯇꯥꯎꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯍꯦꯛꯇ ꯂꯧꯕꯤꯌꯣ ꯁꯦꯜꯗꯤ ꯏꯇꯥꯎꯅ ꯅꯥꯇꯩ ꯆꯥꯔꯀꯥꯟꯗ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯩ ꯏꯇꯥꯎꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤꯗ ꯑꯩ ꯏꯇꯥꯎꯗ ꯀꯔꯤꯝꯇ ꯆꯤꯡꯅꯕ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯩ ꯏꯇꯥꯎꯒꯤ ꯁꯦꯜꯗꯣ ꯁꯣꯏꯗꯅ ꯃꯇꯝ ꯆꯥꯅ ꯁꯤꯡꯉꯛꯀꯦ ꯌꯥꯔꯒꯗꯤ ꯑꯩ ꯑꯆꯧꯕꯗꯤ ꯂꯧꯖꯔꯣꯏ ꯐꯦꯟ ꯃꯆꯥ ꯑꯃꯈꯛ ꯂꯧꯖꯒꯦ ꯌꯥꯏꯗꯥꯏꯗ ꯏꯇꯥꯎ ꯑꯆꯧꯕ ꯂꯧꯒꯦꯔꯥ ꯃꯆꯥ ꯂꯧꯒꯦꯔꯥ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯇꯦꯕꯜ ꯐꯦꯟ ꯃꯈꯥꯗ ꯊꯝꯅꯕꯗꯣ ꯃꯗꯨꯝꯇꯪ ꯌꯣꯝꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯁꯦꯜꯗꯣ ꯑꯊꯨꯕꯗ ꯄꯤꯔꯛꯅꯕ ꯇꯧꯒꯦ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯌꯣꯝꯃꯛꯑꯒꯦ ꯕꯥꯕꯨ ꯐꯦꯟ ꯑꯅꯧꯕ ꯂꯩꯔꯛꯄꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯦꯍꯦ ꯅꯨꯡꯁꯤꯠꯀꯁꯦ ꯋꯤ ꯁꯤꯠꯂꯦ ꯅꯍꯥꯟꯒꯩꯗꯤꯕ ꯁꯤ ꯃꯇꯝꯁꯦ ꯀꯥꯁꯤꯗꯒꯅꯦ ꯐꯝ ꯉꯝꯗꯕꯅꯦ ꯁꯥꯕꯅ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀ ꯁꯤꯠꯂꯗꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯁꯦ ꯐꯔꯦ ꯐꯔꯦ ꯅꯪꯅꯕꯨ ꯄꯥꯝꯃꯗꯤꯅꯦ ꯄꯥꯎꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯕꯥꯕꯨ ꯐꯦꯟꯁꯦ ꯑꯩꯈꯣꯏ ꯐꯃꯨꯡ ꯃꯅꯥꯛꯇ ꯊꯝꯅꯕ ꯇꯧꯁꯤꯕ ꯍꯣꯔꯦꯟ ꯇꯨꯝꯕꯗꯅꯦ ꯐꯦꯟ ꯍꯨꯝꯃ ꯇꯨꯝꯁꯦꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯅꯍꯥꯟꯒꯩ ꯁꯥꯃꯟꯗꯅ ꯇꯨꯝꯕ ꯌꯥꯗꯕꯗꯣ ꯉꯁꯤꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯇꯨꯝꯊꯒꯦ ꯌꯦꯡꯁꯦꯕ ꯍꯣꯏ ꯍꯣꯏ ꯄꯥꯕꯨꯡꯅꯦ ꯐꯃꯨꯡ ꯃꯅꯥꯛꯇ ꯊꯝꯅꯕ ꯋꯥꯌꯔꯗꯣ ꯇꯤꯡꯊꯣꯛꯑꯒꯅꯦ ꯁꯦꯝꯒꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯄꯥꯕꯨꯡ ꯂꯩꯁꯤꯗꯤ ꯄꯥꯕꯨꯡꯅꯅꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝ ꯁꯤꯟꯒꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯐꯦꯟꯁꯨ ꯑꯅꯧꯕ ꯂꯩꯔꯛꯑꯦ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯣꯏꯗꯨꯕꯣ ꯀꯔꯤ ꯋꯥꯈꯜꯅꯣꯕ ꯄꯥꯕꯨꯡꯅ ꯉꯁꯥꯏꯗꯩ ꯈꯜ ꯂꯩꯗꯣ ꯄꯥꯕꯨꯡꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯁꯦ ꯅꯪꯒ ꯇꯥꯟꯅꯗ꯭ꯔꯗꯤ ꯄꯥꯕꯨꯡꯗꯤ ꯀꯅꯥꯒ ꯇꯥꯟꯅꯅꯤꯗꯣ ꯑꯩꯅ ꯌꯥꯎꯕ ꯍꯣꯇꯦꯜꯗꯣ ꯃꯗꯨꯏ ꯃꯄꯨꯗꯨꯅꯅꯦ ꯑꯩꯒꯤ ꯇꯣꯂꯣꯞꯇꯣ ꯄꯤꯔꯨ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯉꯁꯤ ꯇꯥꯟꯊꯣꯔꯛꯑꯦ ꯍꯌꯦꯡꯗꯩ ꯂꯥꯛꯑꯅꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯇꯣꯂꯣꯞꯇꯣ ꯀꯩꯁꯨ ꯃꯠꯂꯣꯏ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤꯁꯨ ꯍꯥꯏ ꯑꯗꯣ ꯍꯌꯦꯡꯁꯦ ꯄꯥꯕꯨꯡ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯕ ꯑꯗꯨꯒꯤ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯝꯕꯅꯤꯗ ꯕꯥꯕꯨ ꯑꯗꯨꯒꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯥꯒꯤ ꯍꯣꯇꯦꯜꯗꯨꯗꯤ ꯑꯦꯁꯤ ꯂꯩꯌꯦꯅ ꯃꯤ ꯁꯨꯝ ꯆꯪꯕ ꯋꯥꯅꯦ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯕꯗꯤ ꯊꯣꯡ ꯊꯥꯛꯄꯗꯣ ꯃꯍꯥꯎ ꯀꯔꯤꯝꯇ ꯂꯩꯔꯣꯏ ꯄꯥꯕꯨꯡꯒꯤ ꯈꯨꯠꯇꯨꯅꯅꯦ ꯑꯅꯝꯕꯅ ꯃꯤ ꯃꯌꯥꯝ ꯆꯪꯉꯛꯏꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯄꯥꯕꯨꯡ ꯊꯥꯖꯕꯤꯌꯨꯅꯦ ꯑꯩꯒꯤꯅꯦ ꯁꯦꯝꯐꯨꯗ ꯄꯥꯕꯨꯡꯅ ꯄꯩꯁꯥ ꯊꯥꯗꯣꯛꯑꯣꯅ ꯈꯔ ꯄꯤꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝꯃꯝꯃꯅꯤ ꯑꯗꯨ ꯁꯦꯝꯐꯨꯗꯣ ꯊꯨꯒꯥꯏꯔꯒꯅꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯩꯈꯣꯏ ꯈꯨꯜ ꯃꯌꯥꯏꯗꯅꯦ ꯌꯦꯟ ꯊꯣꯡꯕꯗꯣ ꯍꯥꯎꯅ ꯊꯣꯡꯉ ꯌꯣꯟꯁꯦ ꯀꯌꯥꯝ ꯁꯤꯠꯀꯦ ꯌꯦꯡꯉꯨ ꯄꯥꯕꯨꯡꯗꯤ ꯈꯨꯟꯁꯤꯗ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯦ ꯀꯩꯗꯧꯕꯩ ꯁꯤꯠꯂꯣꯏꯗꯣꯏꯅꯣ ꯃꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯍꯣꯇꯦꯜꯗꯨꯅꯦ ꯃꯨꯠꯇꯣꯏꯁꯦ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯧꯁꯦ
ꯍꯣꯏ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯁꯦꯝꯐꯨꯗ ꯌꯥꯎꯕ ꯄꯩꯁꯥꯗꯣ ꯀꯌꯥꯅꯣꯗꯣ ꯐꯖꯅ ꯊꯤꯗꯣꯛꯑꯁꯤ ꯑꯗꯨꯒꯅꯦ ꯄꯥꯕꯨꯡꯅꯅꯦ ꯑꯃꯨꯛ ꯂꯣꯏꯅ ꯍꯟꯖꯤꯟꯅꯕ ꯍꯣꯏ ꯌꯥꯏꯗ ꯄꯥꯕꯨꯡ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗꯣ ꯇꯧꯔꯁꯤꯀꯣ ꯄꯥꯕꯨꯡ ꯍꯣꯏ ꯍꯣꯏ ꯇꯧꯔꯁꯤ ꯇꯧꯔꯁꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯣ ꯉꯔꯥꯡ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥꯗꯣ ꯇꯥꯟꯊꯣꯛꯎꯕꯗꯒꯤ ꯃꯤ ꯑꯝꯇ ꯂꯥꯛꯇ꯭ꯔꯦꯕ ꯍꯤꯟꯖꯥꯡꯅ ꯃꯔꯣꯟ ꯑꯃ ꯍꯥꯎꯇ꯭ꯔꯤꯕ ꯑꯦꯁꯤꯁꯤꯁꯨ ꯐꯅ ꯀꯟꯅ ꯊꯥꯔꯕꯅꯤ ꯃꯤ ꯀꯅꯥꯝ ꯆꯪꯉꯛꯇꯦꯃꯤ ꯑꯩꯒꯤ ꯍꯣꯇꯦꯜꯁꯤꯗ ꯅꯍꯥꯟꯒꯩ ꯃꯤ ꯆꯪꯉꯛꯏꯗꯨꯗꯤ ꯑꯦꯁꯤꯁꯤꯅ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯍꯤꯟꯖꯥꯡ ꯍꯥꯎꯕꯒꯤ ꯑꯣꯏꯔꯝꯃꯦꯗꯅ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏ ꯁꯤꯗꯤ ꯑꯩꯗꯤ ꯂꯣꯏ ꯃꯥꯡꯖꯔꯦꯗꯅ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥꯗꯨꯁꯨ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯌꯥꯏꯗ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯌꯣꯜꯂꯦꯅ ꯇꯥꯏ ꯃꯥꯒꯤꯗꯤ ꯂꯣꯏ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯗꯣꯔꯤꯗ ꯑꯩꯗꯤ